ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯔꯣꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩ ꯃꯊꯦꯜ ꯀꯩꯀꯥꯁꯨ ꯑꯃꯠꯇ ꯇꯧꯗꯦꯕ ꯊꯔꯣꯏꯗꯪ ꯊꯣꯡꯉꯒ ꯇꯣꯛꯄꯅꯦꯕ ꯑꯗ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯕ ꯀꯨꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯈꯨꯗꯛꯇ ꯁꯤꯜꯂꯒ ꯅꯝꯃꯛꯄꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯊꯦꯜ ꯑꯃꯗꯪ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇꯪ ꯊꯛꯀꯦ ꯃꯍꯤꯁꯦ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯍꯟꯈꯤꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯃꯦꯠꯇꯕꯅꯦꯕ ꯑꯗꯣ ꯊꯔꯣꯏ ꯆꯨꯞꯄꯒꯤ ꯃꯈꯣꯟꯁꯤꯗꯤ ꯃꯌꯥꯝ ꯏꯆꯥꯉꯩꯒ ꯆꯥꯃꯤꯟꯅꯕꯅꯤꯅ ꯃꯈꯣꯟꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯐꯖꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯗꯨꯝ ꯆꯪꯃꯤꯟꯅꯁꯦ ꯍꯥꯎꯋꯦ ꯃꯍꯤꯁꯦ ꯊꯔꯣꯏꯁꯤ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯈꯨꯜꯂꯨꯕꯅꯦ ꯑꯗꯨꯗ ꯂꯧꯕꯨꯛ ꯊꯔꯣꯏ ꯑꯣꯏꯕꯒꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯍꯥꯟꯕ ꯅꯍꯥꯟꯃꯨꯛ ꯆꯥꯕꯗꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛꯀ ꯆꯠꯂꯒ ꯈꯨꯜꯂꯨꯕꯅꯦ ꯃꯇꯣꯡ ꯀꯟ ꯂꯥꯎꯕ hảo nha. 모로가니 사득 들어가. Hào lắm em. Tharoi labuk tharoi ga lamba tawna tharoi leitida
ꯍꯥꯎꯔ ꯃꯌꯥꯝ ꯚꯤꯗꯤꯑꯣꯅꯦꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯈꯨꯍꯥꯎꯁꯤꯗꯤ ꯄꯨꯔꯥ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯈꯨꯜꯂꯨꯕꯗꯣ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯦꯟꯅ ꯍꯥꯎꯅꯕꯅ ꯉꯧꯕꯗꯀꯣ ꯃꯔꯩ ꯉꯧꯕ ꯍꯦꯟꯃꯟꯈꯤꯕꯒꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯇꯕ ꯁꯤꯗꯤꯅꯦ ꯆꯞ ꯆꯥꯔꯦ
mày mà hao chứ rồi bị nhé 한절 하이닝에 고아우 Bây giờ chung mà nãy tới hù vậy. Sao chụp lo cái gì nữa? Ai mà cái con dễ. Bạn đấy. Nó cũng không được. 근데 그런 거 알지?
ꯊꯕꯤꯒꯁꯤꯒ ꯂꯦꯝꯃꯅꯤ ꯈꯪꯉꯦ ꯉꯝꯃꯔꯣꯏ ꯊꯔꯣꯏꯁꯤꯗ ꯆꯨꯞꯊꯣꯛꯀꯦ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯃꯌꯥꯝ ꯉꯝꯃꯔꯣꯏꯕ ꯆꯥꯛ ꯑꯣꯏꯔꯕꯅꯤꯅ ꯊꯔꯣꯏꯁꯦ ꯂꯦꯝꯍꯟꯕ ꯄꯥꯝꯃꯨꯏ ꯍꯥꯎꯃꯜꯂꯦ ꯊꯔꯣꯏꯁꯦ ꯊꯝꯒꯦ ꯎꯕ꯭ꯔꯥ ꯃꯥꯏ ꯈꯨꯠ ꯂꯩꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧ ꯃꯅꯤꯡꯒ ꯑꯔꯣꯏꯕꯗ ꯕꯦꯔꯥ ꯀꯥꯏꯗ